ꯃꯀꯣꯛꯇꯨꯗ ꯆꯣꯡꯊꯟꯗꯅ ꯃꯌꯥꯝ ꯆꯪꯅ ꯅꯦꯠꯂꯤꯗꯣ ꯁꯨꯃꯥꯏꯅ ꯃꯤ ꯇꯧꯅꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯊꯦꯡꯅꯔꯝꯃꯗꯤ ꯃꯣꯏ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯕ ꯊꯥꯔꯣꯏ ꯀꯩꯁꯨ ꯃꯤꯖꯣꯔꯥꯝ ꯖꯣꯔꯥꯝ ꯊꯪꯒꯥ ꯁꯥꯛꯊꯨ ꯀꯩ ꯀꯥꯏꯒꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯕ ꯀꯩ ꯀꯥꯏꯒꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗꯗꯤ ꯃꯅꯤꯄꯨꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯥꯛꯊꯨ ꯃꯨꯟꯗꯥꯕꯥꯠ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯖꯣꯔꯥꯝ ꯖꯣꯔꯥꯝ ꯊꯪꯒꯥ ꯃꯨꯟꯗꯥꯕꯥꯠ ꯍꯥꯏꯕ ꯁꯥꯛꯊꯨ ꯃꯨꯟꯗꯥꯕꯥꯠ ꯍꯥꯏꯕꯗ ꯀꯩ ꯀꯥꯏꯒꯦ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯍꯥꯄꯛꯀꯦ ꯌꯦꯡꯉꯨꯕꯀꯣ ꯃꯌꯥꯝ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯑꯉꯥꯡ ꯃꯃꯤꯠ ꯀꯥꯞꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯇꯥꯛꯄꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡꯗꯣ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯐꯔꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯄꯗ ꯄꯨꯔꯛꯈꯤꯗ꯭ꯔꯥ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯗꯥꯏ ꯂꯥꯟ ꯍꯧꯔꯒ ꯈꯔꯅꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯁꯒꯟꯗꯒ ꯇꯧꯔꯒ ꯕꯤꯔꯦꯟ ꯁꯥꯛꯊꯨ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯕ ꯇꯥꯛꯄꯤꯕꯗꯨꯅ ꯍꯌꯦꯡ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯤ ꯑꯐꯕ ꯄꯨꯔꯛꯑꯣꯏ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯄꯨꯔꯛꯑꯣꯏ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇꯨꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯒꯤ ꯅꯣꯂꯦꯖꯇꯣ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯖꯣꯔꯥꯝ ꯊꯪꯒꯥꯗ ꯁꯥꯛꯊꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯀꯩꯝꯇ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯃꯌꯥꯝ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯀꯥꯏꯗꯕ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯣꯠꯇꯗꯤ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯣ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯣ ꯑꯍꯟ ꯑꯣꯏꯔꯣ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗꯗꯤ ꯁꯥꯛꯊꯨ ꯍꯥꯏꯅ ꯄꯋꯥꯔ ꯂꯩꯅ ꯍꯥꯏꯍꯟꯕ ꯉꯝꯃꯤ ꯑꯉꯥꯡꯗꯕꯨ ꯏꯟꯁꯤꯜꯂꯒ ꯑꯍꯟꯗꯤ ꯅꯠꯇꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯖꯣꯔꯥꯝ ꯊꯪꯒꯥꯗ ꯁꯥꯛꯊꯨ ꯍꯥꯏꯕꯗ ꯀꯩ ꯀꯥꯏꯒꯦ ꯃꯌꯥꯝ ꯀꯩꯝ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯦꯛꯇ ꯎꯕꯅꯦꯕ Yoram Thanga Zindabad Manipur Chief Minister Biren Sakthu Murdabad ꯑꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯅꯆꯥꯅ ꯍꯥꯏꯖꯅꯤꯡꯕ ꯄꯥꯕꯨꯡꯁꯨ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯄꯥꯕꯨꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕꯁꯦ ꯄꯥꯕꯨꯡ ꯊꯦꯡꯅꯕꯤꯔꯝꯃꯅꯤ ꯈꯜꯂꯤ ꯑꯗꯣ ꯄꯥꯕꯨꯡꯅ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯖꯗꯦꯕ ꯁꯨꯃꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯣꯏꯅ ꯄꯥꯕꯨꯡꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯐꯥꯎꯅꯗꯤ ꯉꯁꯤꯐꯥꯎ ꯊꯣꯛꯂꯛꯑꯒ ꯑꯍꯟ ꯑꯣꯏꯔꯣ ꯑꯉꯥꯡ ꯖꯣꯔꯥꯝ ꯊꯪꯒꯥꯗ ꯁꯥꯛꯊꯨ ꯍꯥꯏꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯦ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯃꯨꯛꯇꯪ ꯇꯪꯗꯨ ꯂꯩꯇꯥꯕꯗꯣ ꯄꯨꯔꯛꯍꯟꯅꯤꯡꯉꯦ ꯄꯥꯕꯨꯡ ꯅꯆꯥꯅ ꯈꯨꯄꯥꯛ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯄꯥꯕꯨꯡꯗ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯕꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤ ꯑꯁꯤ ꯑꯅꯥ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯅꯨꯄꯤ ꯎꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯤ ꯄꯨꯛꯅꯤꯡꯗ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯋꯥꯅ ꯂꯩꯕ ꯈꯣꯠꯄꯗꯣ ꯎꯔꯒ ꯑꯩꯈꯣই ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯌꯥꯝꯁꯨ ꯎꯅꯕ ꯌꯥꯎꯔꯝꯒꯅꯤ ꯎꯔꯒ ꯎꯗ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯉꯝꯖꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯅꯤꯀꯣ ꯁꯤꯕꯗꯣ ꯏꯕꯨꯡ ꯑꯣꯏꯗꯣꯏꯔꯥ ꯏꯄꯥ ꯑꯣꯏꯗꯣꯏꯔꯥ ꯑꯅꯤꯅꯤ ꯁꯤꯕꯗꯣ ꯑꯗꯣ ꯃꯣꯏꯅ ꯐꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯂꯦ ꯀꯣꯝꯗꯨꯒ ꯊꯥꯗꯕꯤꯔꯦ ꯐꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯃꯗꯤ ꯑꯩꯅ ꯎꯖꯕꯗ ꯍꯥꯟꯅꯗꯒꯤ ꯃꯣꯏ ꯅꯣꯡꯃꯩꯅ ꯀꯥꯞꯂꯔꯒ ꯀꯣꯝꯗ ꯇꯥꯕ ꯎꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯐꯖꯅꯁꯨ ꯌꯦꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯥꯅ ꯌꯦꯡꯉꯔꯥꯎꯅ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯝ ꯐꯖꯅꯁꯨ ꯌꯦꯡꯗꯦꯕ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯑꯃꯗꯣ ꯀꯃꯥꯏꯅ ꯍꯥꯠꯄꯤꯒꯦ ꯌꯦꯡꯉꯨ ꯃꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯀꯣꯛꯇꯨꯗ ꯆꯣꯡꯊꯟꯗꯅ ꯃꯌꯥꯝ ꯆꯪꯅ ꯅꯦꯠꯂꯤꯗꯣ ꯃꯈꯣꯏ ꯃꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯁꯨꯅꯕꯧ ꯌꯥꯔꯣꯏ ꯃꯣꯏ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯠꯅꯕ꯭ꯔꯕ ꯌꯣꯠꯅ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯖꯥꯜꯂꯦ ꯁꯨꯃꯥꯏꯅ ꯃꯤ ꯇꯧꯅꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯩꯈꯣꯏꯅꯒ ꯑꯩ ꯅ꯭ꯌꯨꯁꯇ ꯊꯦꯡꯅꯈꯤꯕ ꯆꯍꯤ 13 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯤꯗꯣ ꯊꯦꯡꯅꯈꯤꯕ ꯏꯃꯥꯁꯤꯡꯅ ꯀꯟꯕꯤꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯤꯟꯅꯕꯤꯈꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯊꯦꯡꯅꯔꯝꯃꯗꯤ ꯃꯣꯏ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯕ ꯊꯥꯔꯣꯏ ꯀꯩꯁꯨ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯐꯥꯎꯗꯦ ꯃꯣꯏꯗꯤ ꯁꯨꯅ ꯅꯣꯏ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ ꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏ ꯁꯨꯅꯕ ꯉꯥꯛꯄꯤꯔꯣꯏ ꯅꯣꯏ ꯑꯗꯨꯃꯥꯏꯅꯕꯨ ꯃꯤ ꯍꯥꯠꯅꯕ꯭ꯔꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯟꯖꯔꯝꯃꯒꯦ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯑꯩ ꯂꯧꯊꯖꯗꯦꯕ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ